नुमिदांगी मतमदनी डाइनिंग चेयर फमदुना ममा मपा मचानुपी मखोय पुलप पुना चाक चामिन्नरी चनु लेंबी चाक तोटना मपादी येंगलगा बाबा एग्जाम लोइरबनिना नोंतदी कोइबा पुबियुदना सनायाइमा चाक चाना चाना एग्जाम दी ngarang tadi loikrib aduga कोइब चटपगी वरी तौरब्रा लेंबी मचानुपी दोन सिलगा चटसुयाम चचनिंख्रे नमानबी अनु होइदी मेडिकल लाइन चंगनी तौरिदो खंगद्रो नंगना मसिदैसिदा अंगांग मचा सादना कोइबगा लंगबगा नत्रो चनु लेंबी सुक्तोक्लगा ममादी येंगलगा तमोना हारदी लो यादे ओइरमनिनि हा आइना नोंदा चटकेदि यादे अदुगा तमोना बेंगलोरदगा लेरिक तमहंदना खत्तना ngawdal helido तानचाद्रदी नचानुपादुसु निसागा चारमदोइनि लेंबी साउना चनु लेंबीदी येंगदुना नबुंगदबु अदुमाइना हाइब्रो हा मीना पंगतौ तौरसु नबुंगदी अदुमाइन तौदौ नते नंग बाबागा इमागानो होनरी मयामसे नबुंगी ngakतनि मानेक्ता लमहेनबा याबा नते मीना पंगतौ तौरगा पंगाइ हाइनरगा एखोइना थाजगदौ नतेको मचानुपागिनि बहारदी कटकट चकीबसिना अखोइदिने अयोगपनिना अनिंगबा पामगासे हेक्ता हाइबा याबा नते मचानुपीगी वादुदा सनायाइमा नोकफेट तौना मसादो ओनसिलगा इसाबु कनान अयोगपीने हारिनो नमानबी सिंगा तौरगा नोमा पिकनिक अमा चलगा लोइरिसे चनु लेंबी हराउना मपादा येंगदुना अदुनेबा बाबा नहानखै 12 थाबगी वारो मयामदो कोइबा चलगा पुलमता काउगेबा लेंबी साक्साना साना मसा याव ngausinaganu ko nang ani yadaba thabak tawraklabadi imadinya phati hairakanu ko chanu lembi suktoklaga nakna leibai ngonda khak haibana kanarui tamoda su adugum wado khrai leirik haire position lepre kainaga ada yam lemlemgani haiba leiti mapan thoklaga thajada bakaya tawradi ningam jaroi aduna tamoda su khrangang nasani da misang mikhai naibado tawrakan नबुंगदी मसाना खंगना मतम चाना थबक तवे नंगदी कराइदगी ngang sei tan tawra phau na sungdriduni gyan taba mina ngang buwaga nya gyan tadaba ngausinna mina ngang buwaga khenaba yam leibani khanglabra nangna khanba ningba ngakta chunglamgani haiba leite mapali pan khara khara su thoklaga yengu nabung muk gyan taba haina tanaba yaba leitabani aina wa khra ngangjabasida aisya ngausinnabi haiba indabi hekta tauba tamonaba tawradi lo yare loi sumbani sanayaimana masa nganglanu yare kaidorake sak topta sause wa ngangmandanani nangna nayangdo nongmagi kangsi leido chanu lembi do tumin sak tu sari sanayaima lembi da yenglaga mama ibungo sobado nahan aiga paw phongnabani magi gari no mo watli haiduna paisa kaapkhibani paisa leire haiduna ai khangandana nangna lona nasanu pada paisa kaapado to ai sumagi manakta salaga kari tawrige do amuk tang di yengsinningbani isadi gyan tabani moi baba su nasanu pida pangangang basida thajarabra khangdi adumain tawgadobu isana tiye mana sangkhrisia chai ani ta ngairi bani sidai khoiga kamdawna lerami haiba moi baba su khanglamgani isana paisa sili haiba ki thabani miramduda kanadagi paisa lawru dawrino yumda leibani magi awada pai khoina khangi haiba sunate isado aada leiraga mabungning nusinaba wa haibinuda nasanu pado yam lemba sabai wani aiga school pulakpani sitragupta loi khangi ko yumda lemba sabai wani manungdadi han ngaktani sanayaima masanu pido onsilaga yare nangamasu ahalna wari sanam yawran mana nupi ma lona koirambagi irang hekta yawramgadaba nate ko nupa masane pakhang oirigei koiningba koisanu hayeng magi tungi plan di masada khangan kredana Sanayaima lembiga do masanupagi maramda wari kaya sanari nakalda sanu lembisu mabungi wari do yam hainadana tari exam loina khramatu kuina urutraba matungda nasidi sananu do mathanta yumdagi toklai Henry do nahan makai amuktang unarabadi haidna ngaijarambadu tan chanana sananu na mathanta thoklaklabada Henry sunok fit tawi sananu di Henry lei khangdabana mathanta nokmi lakpani karumdagino Henry na put mamangda lepsilakpaduda ikhang khangna yenglai Henry sananu da yenglaga nang thoklakadra na kayang kuira ina gairese
ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯔꯤ ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯌꯦꯡꯗꯨꯅ ꯅꯍꯥꯟꯒꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯦꯅ ꯉꯁꯤ ꯆꯥꯔꯒꯦꯅ ꯂꯥꯛꯏꯔꯣ ꯅꯪ ꯍꯦꯅꯔꯤ ꯃꯈꯥꯖꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯅꯁꯥ ꯐꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯊꯥꯖꯗꯅ ꯈꯨꯄꯥꯛꯇꯨꯁꯨ ꯑꯗꯨꯝ ꯅꯥꯏ ꯑꯗꯣ ꯈꯨꯄꯥꯛꯅ ꯊꯥꯗꯕꯤ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯐꯗꯧ ꯋꯥꯝ ꯈꯟꯅꯁꯤ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯃꯥꯡꯗ ꯁꯨꯛꯎꯠ ꯎꯠꯂꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯃꯤꯒꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯑꯒ ꯑꯐꯥꯎ ꯑꯔꯤꯡ ꯌꯥꯝ ꯁꯥꯅꯨ ꯃꯤ ꯅꯧꯈ꯭ꯔꯒ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯅꯤ ꯏꯔꯥꯡ ꯇꯧꯕꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯕꯤ ꯃꯥꯟꯈꯤꯅꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯦꯅꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯍꯥꯏꯗꯨꯁꯨ ꯊꯃꯣꯏꯁꯤꯅ ꯑꯃꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯆꯒꯠ ꯆꯒꯠ ꯂꯥꯛꯇꯅꯕ ꯀꯣꯏꯅꯔꯁꯦ ꯍꯥꯏꯕꯁꯤꯗ ꯂꯦꯝꯅ ꯌꯥꯔꯣ ꯅꯪꯅꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯐꯥꯎ ꯊꯥꯔꯛꯇꯅ ꯏꯁꯥꯅ ꯑꯣꯏꯅ ꯂꯥꯛꯑꯒ ꯍꯥꯏꯔꯤꯁꯦ ꯁꯅꯥꯅꯨ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯒ ꯅꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯀꯅꯥꯗꯒꯤ ꯂꯧꯍꯧꯔꯤꯕ ꯑꯩꯅ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯪꯗꯅ ꯃꯤꯉꯣꯟꯗꯒꯤ ꯌꯥꯝ ꯋꯥꯅ ꯈꯨꯔꯨꯝꯂꯒ ꯂꯧꯔꯤꯖꯥꯠꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯄꯔꯃꯤꯁꯟ ꯄꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯀꯣꯜ ꯑꯣꯏꯔꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅ ꯅꯪ ꯇꯥꯟꯅꯔꯤꯁꯦ ꯆꯍꯤ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕ ꯂꯩꯕ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯅꯪꯉꯣꯟꯗꯁꯨ ꯃꯇꯝ ꯃꯥꯡꯗꯅꯕ ꯌꯥꯅꯕ ꯄꯨꯔꯛꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯈꯪꯅꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯤ ꯂꯩ ꯍꯣꯏ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯒꯦ ꯈꯜꯂꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯉꯣꯟꯗ ꯂꯩ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯂꯥꯛꯑꯅꯨ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯖꯨꯂꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯆꯩꯅꯥꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕꯣ ꯅꯪ ꯂꯪꯊꯣꯛꯑꯝꯃꯤꯁꯦ ꯀꯣꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤ ꯕꯕꯥꯅ ꯁꯩ ꯃꯃꯥꯅ ꯌꯥꯗꯦ ꯆꯤꯆꯦꯅ ꯉꯥꯡꯉꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤꯗꯅ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯋꯥꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯇꯨꯅ ꯂꯩꯔꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯁꯤꯗ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯥꯡꯗ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯏꯁꯥ ꯏꯊꯟꯇ ꯐꯥꯎꯕ ꯁꯤꯔꯒꯦ ꯈꯜꯂꯣꯏ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯂꯩ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯡꯗꯦ ꯅꯨꯄꯥ ꯊꯣꯛꯇꯦꯅ ꯍꯥꯏ ꯇꯥꯟꯖꯥꯗꯨꯗ ꯃꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕ ꯑꯗꯩꯁꯨ ꯋꯥꯈꯜꯁꯤ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯁꯦꯅ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅꯕ ꯅꯠꯇꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯊꯥ ꯈꯔ ꯀꯣꯏꯕꯩ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯀꯣꯏꯗꯕ ꯌꯥꯎꯔꯗꯤ ꯃꯄꯨꯟꯁꯤꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯣꯏꯅ ꯁꯦꯅ ꯍꯥꯏꯅꯈꯤꯕ ꯑꯗꯩꯁꯨ ꯀꯅꯥꯗ ꯍꯥꯏꯁꯤꯒꯤ ꯌꯦꯡꯂꯛꯄꯗ ꯅꯪꯉꯣꯟꯗ ꯇꯥꯕꯅꯤ ꯅꯪꯅꯁꯨ ꯌꯥꯔꯦ ꯀꯣꯏꯅꯕꯗꯤ ꯂꯩꯇꯦ ꯅꯪꯅ ꯈꯟꯖꯕꯗꯤ ꯂꯩ ꯍꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯃꯥꯒ ꯀꯣꯏꯅꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯁꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒ ꯈꯪꯅꯔꯒ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯈꯪꯍꯧ ꯍꯦꯅꯔꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯁꯅꯥꯅꯨꯗꯨ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯒꯤ ꯀꯣꯏꯅꯁꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯑꯩꯕꯨꯗꯤ ꯂꯦꯞꯈꯤꯕ ꯑꯃꯗꯒꯤ ꯍꯣꯡꯂꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯑꯁꯨ ꯑꯩꯒꯤꯗꯤ ꯈꯣꯡꯐꯝꯁꯤ ꯂꯦꯡꯂꯔꯣꯏ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯌꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯅꯕꯨ ꯐꯥꯒꯤꯗꯧꯅ ꯃꯇꯝ ꯈꯔꯒꯤ ꯀꯣꯏꯅꯁꯤꯒꯦ ꯑꯗꯨꯒ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯖꯦꯜ ꯇꯧꯅꯕꯒꯤ ꯆꯍꯤ 3ꯃꯨꯛ ꯊꯥꯔꯤꯅꯦꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯅ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯒꯦ ꯈꯜꯂꯤ ꯑꯩ ꯀꯅꯥꯝꯇꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯦꯅꯔꯤ ꯃꯈ꯭ꯋꯥꯡ ꯍꯥꯏꯐꯦꯠ ꯃꯦꯠꯂꯒ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯒꯦꯅꯦ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯗꯣ ꯃꯥꯒꯤꯗꯤ ꯈꯪꯅꯕ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯅꯪꯅ ꯃꯥꯕꯨ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯀꯣꯟꯅ ꯋꯥꯈꯜ ꯍꯣꯡꯂꯛꯇꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯀꯣꯏꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯈꯜꯂꯒ ꯀꯣꯏꯅꯕ ꯅꯠꯇꯦ
ꯀꯥꯏꯅꯒꯅꯤ ꯈꯜꯂꯒ ꯀꯣꯏꯅꯕꯁꯨ ꯌꯥꯎꯔꯝꯃꯣꯏ ꯅꯪꯒꯤꯗꯤ ꯃꯔꯩꯅꯤ ꯊꯨꯡꯅꯒꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯈꯣꯏꯅꯤ ꯀꯣꯏꯅꯕꯁꯨ ꯅꯠꯇꯕ ꯃꯥꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯁꯦ ꯍꯥꯏꯕꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯇꯝ ꯈꯔꯒꯤ ꯁꯥꯁꯤꯟꯅꯕ ꯃꯑꯣꯡꯗ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯅꯤꯡꯗꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯔꯛꯀꯅꯤꯁꯨ ꯈꯜꯂꯨꯅꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯕ ꯃꯇꯝ ꯑꯃꯅ ꯑꯃꯕꯨ ꯇꯠꯅ ꯊꯥꯅꯗꯅ ꯀꯦꯌꯔ ꯇꯧꯕꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯃꯌꯥꯝꯗꯨꯅꯤ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯅꯕꯕꯨ ꯃꯇꯝ ꯈꯔꯒꯤꯅꯤ ꯍꯥꯏꯗꯅ ꯐꯥꯒꯤꯗꯧꯅ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯍꯥꯏꯔꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯁꯅꯥꯅꯨꯗꯨ ꯆꯠꯀꯦ ꯇꯧꯏ ꯍꯦꯅꯔꯤꯁꯨ ꯈꯣꯡꯂꯩꯗꯨꯅ ꯄ꯭ꯔꯞ ꯁꯅꯥꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯋꯥꯁꯞ ꯆꯕꯤ ꯃꯍꯩꯅꯁꯤ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯅꯪꯁꯨ ꯑꯩꯒꯤ ꯃꯥ ꯌꯦꯡꯂꯒ ꯌꯥꯕꯅꯤ ꯁꯅꯥꯅꯨꯗꯨ ꯋꯥ ꯉꯥꯡꯗꯕꯤ ꯍꯦꯅꯔꯤꯗ ꯇꯥꯇꯨ ꯃꯃꯤꯠꯇꯨ ꯎꯐꯦꯠ ꯀꯥꯐꯦꯠ ꯄꯥꯡꯂꯒ ꯌꯦꯡꯉꯤ ꯃꯇꯧꯗꯨꯅ ꯍꯦꯅꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯊꯕ ꯉꯝꯗ ꯇꯨꯃꯤꯟ ꯁꯅꯥꯅꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤ ꯑꯩ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇ ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯒꯗꯧ ꯃꯤ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤꯗꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤꯗꯨꯗꯤ ꯑꯉꯝ ꯇꯥꯟꯕꯅꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯇꯥꯡꯗꯨꯗ ꯑꯩꯕꯨ ꯆꯤꯡꯁꯤꯜꯂꯒ ꯆꯦꯟꯅꯍꯟꯒꯦ ꯈꯟꯒꯅꯨ ꯍꯥꯏꯔꯒ ꯁꯅꯥꯅꯨ ꯁꯥꯎꯔꯞꯅ ꯆꯠꯄ ꯍꯧꯈꯤ ꯍꯦꯅꯔꯤꯁꯨ ꯃꯐꯝꯗꯨ ꯂꯦꯞꯇꯨꯅ ꯁꯥꯎꯔꯞꯅ ꯅꯪꯅ ꯍꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯉꯥꯡꯉꯨ ꯑꯗꯨꯕꯨ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯑꯩꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯀꯩꯗꯧꯅꯨꯡꯗ ꯍꯟꯗꯣꯛꯂꯣꯏ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯔꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯂꯥꯛꯀꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗꯣꯏ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯦꯅꯔꯤ ꯁꯥꯎꯅꯤꯡꯅ ꯁꯅꯥꯅꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤꯒꯤ ꯋꯥꯗꯨ ꯇꯥꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯐꯨꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ ꯇꯥꯗ꯭ꯔꯕ ꯃꯤꯗꯨꯗ ꯀꯔꯤ ꯋꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯜꯂꯛꯂꯣꯏ ꯈꯟꯕꯗ ꯁꯅꯥꯅꯨꯗꯤ ꯃꯊꯥꯁꯨꯀꯤ ꯃꯇꯤꯛ ꯁꯥꯔꯕꯅꯤ ꯁꯣꯝꯗ ꯂꯥꯏꯕꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯤꯇꯦꯟꯒꯗꯨ ꯐꯥꯝꯗ ꯏꯪꯈꯣꯜ ꯀꯣꯏꯔꯤ ꯇꯥꯃꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯕꯨ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏ ꯑꯗꯣ ꯅꯥꯎꯕꯤꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯌꯦꯗꯤ ꯍꯥꯏ ꯃꯥꯗꯤ ꯃꯆꯦꯒꯁꯨ ꯃꯥꯟꯅꯗꯦ ꯏꯔꯥꯡ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯁꯤꯗꯅꯦ ꯅꯇꯩꯃꯒꯩꯒꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯥꯎꯕꯤꯗꯤ ꯉꯥꯡꯅ ꯁꯛꯅꯕ ꯈꯔ ꯋꯥꯏꯅꯤ ꯁꯅꯥꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯥ ꯅꯪꯕꯨꯗꯤ ꯐꯖꯅ ꯀꯤꯕꯅꯤ ꯀꯀꯥ ꯂꯥꯛꯂꯦ ꯀꯥꯏꯅ ꯍꯥꯏꯔꯕꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯀꯣꯏꯕ ꯆꯠꯇꯣꯏ ꯍꯦꯛ ꯇꯧꯍꯧꯔꯤ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯃꯅ ꯑꯗꯣ ꯁꯅꯥꯗꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯒꯦ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯡꯉꯦꯅ ꯍꯥꯏꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯥꯕꯨ ꯀꯣꯂꯦꯖ ꯃꯈꯥ ꯑꯣꯏꯅ ꯇꯝꯊꯔꯒꯦ ꯁꯤꯗ ꯑꯉꯥꯡ ꯇꯨꯏꯁꯟ ꯈꯔ ꯇꯧꯔꯒ ꯀꯣꯂꯦꯖ ꯇꯝꯅ ꯊꯕꯛ ꯊꯤꯒꯦꯅ ꯍꯥꯏꯔꯤꯕꯅꯤ ꯃꯤꯒꯤ ꯁꯦꯟꯗꯣꯏꯁꯦ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯅꯤꯡ ꯊꯨꯡꯖꯒꯗꯧꯕꯅꯤ ꯂꯥꯏꯔꯕꯁꯤꯅꯅꯦ ꯏꯆꯥꯁꯤꯡ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯕ ꯉꯝꯗꯦ ꯃꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦꯅꯦ ꯇꯥꯃꯣꯅ ꯄꯩꯁꯥꯗꯣ ꯁꯦꯟꯗꯣꯏ ꯌꯥꯝ ꯆꯥꯎꯅ ꯄꯨꯔꯨꯕꯒꯤꯅꯤ ꯁꯟꯕꯤ 3ꯗꯨꯁꯨ ꯀꯌꯥꯝ ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯌꯧꯔꯛꯄꯁꯤꯗꯗꯤ ꯖꯣꯞ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯈ꯭ꯔꯦꯗ ꯊꯥꯏꯅꯒ ꯍꯥꯏꯔꯨꯔꯗꯤ ꯆꯍꯤ ꯑꯃꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯀꯣꯝꯖꯕ ꯉꯝꯂꯅꯤꯗ ꯖꯤꯇꯦꯟ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯑꯗꯣ ꯇꯥꯃꯣ ꯅꯍꯥꯟ ꯏꯇꯩꯃꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤꯅꯤ ꯇꯥꯃꯣ ꯁꯅꯥꯌꯥꯏꯃꯗꯣ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯃꯥꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤꯕꯅꯤ ꯑꯗꯨꯅꯤꯅꯦ ꯖꯤꯇꯦꯟ ꯑꯩꯁꯨ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯨꯁꯤ ꯀꯗꯥꯏ ꯅꯆꯥ ꯑꯅꯤꯁꯤꯅ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤꯒ ꯐꯥꯖꯤꯜꯂꯛꯂꯦ ꯏꯊꯛ ꯏꯔꯥꯡꯗꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯈꯪꯉꯤ ꯍꯥꯏꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯥꯎꯕꯤꯒ ꯁꯅꯥꯒꯗꯤ ꯃꯥꯟꯅꯗꯕꯅꯤ ꯏꯆꯥꯒꯤ ꯃꯒꯨꯟ ꯑꯩꯁꯨ ꯈꯪꯉꯤꯗ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯅꯅꯥꯎꯅꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅ ꯐꯪꯕ ꯅꯠꯇꯦꯗꯣ ꯇꯥꯃꯣꯒꯁꯨ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯂꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥꯅꯕꯨꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯕꯅꯤ ꯃꯥꯁꯨ ꯏꯔꯥꯡ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯏꯗꯣ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄꯅꯤ ꯃꯇꯝꯁꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯍꯦꯛ ꯌꯦꯡꯁꯤꯜꯍꯧꯗꯕꯗ ꯗꯁꯥꯁꯤ ꯍꯦꯛꯇ ꯇꯥꯗꯧꯔꯤꯅꯤ ꯁꯅꯥꯒꯤꯗꯤ ꯀꯩꯁꯨꯕꯨ ꯈꯟꯗ꯭ꯔꯤ ꯃꯥꯗꯤ
ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯣꯠꯄꯗ ꯌꯥꯔꯛꯂꯣꯏꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯅꯥꯎꯕꯤꯗꯤ ꯈꯔ ꯃꯉꯥꯎꯊꯤ ꯃꯇꯝ ꯆꯥꯅ ꯐꯥꯖꯤꯟ ꯄꯨꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯋꯥ ꯉꯥꯡꯕ ꯋꯥ ꯇꯥꯅꯕꯁꯨ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯥꯅ ꯅꯤꯡꯈꯤꯕ ꯑꯃꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯕꯅꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯑꯝꯇ ꯇꯥꯕꯤꯕ ꯑꯉꯥꯡ ꯅꯠꯇꯦ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯋꯥꯅꯤꯀꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯌꯥꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯣꯏꯅ ꯋꯥꯔꯒ ꯇꯣꯛꯀꯗꯣꯏꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯇꯩꯃꯁꯨ ꯃꯥꯒꯤ ꯈꯟꯕꯗꯇ ꯃꯊꯥꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯁꯥꯔꯤꯁꯦ ꯃꯥꯁꯨ ꯃꯦꯇ꯭ꯔꯤꯛꯇꯨ ꯊꯥꯈ꯭ꯔꯕꯅꯤꯅ ꯈꯔ ꯂꯩꯔꯕꯗꯤ ꯍꯥꯏꯗꯣꯔꯛꯂꯅꯤ ꯑꯥ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯦꯅ ꯃꯃꯥꯗꯗꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇꯕꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯃꯥꯅꯁꯨ ꯏꯃꯨꯡꯒꯤ ꯐꯔꯛ ꯇꯥꯔꯤ ꯁꯤꯗ ꯁꯨꯝ ꯇꯝꯃꯣ ꯍꯥꯏꯗꯅ ꯍꯥꯏꯅꯩꯌꯦꯅ ꯍꯥꯏꯕꯅꯤ ꯈꯪꯗꯦꯗ ꯃꯥꯅ ꯀꯔꯝ ꯊꯣꯛꯇꯧꯔꯤꯅꯣ ꯅꯣꯡꯃꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯅꯣꯡꯃꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯕꯅꯤ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤ ꯐꯔꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯥꯗꯧ ꯃꯊꯥꯁꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯎꯔꯦꯗꯨꯅꯤ ꯑꯗꯣ ꯅꯥꯎꯕꯤꯗꯣ ꯍꯞꯇꯥ ꯑꯃꯅꯤ ꯑꯩꯒꯤꯁꯤꯗ ꯃꯗꯣꯝꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯊꯥꯒꯦ ꯊꯥꯔꯧꯗꯨꯅ ꯇꯥꯃꯣ ꯃꯗꯣꯝꯆꯥꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯁꯤꯡ ꯂꯩꯔꯕꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯇꯩꯃꯅꯁꯨ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯂꯝꯕꯅꯤ ꯅꯥꯎꯕꯤꯁꯨ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯕꯅꯤꯅ ꯅꯪꯅ ꯈꯔ ꯉꯥꯡꯖꯩ ꯇꯧꯅꯕ ꯃꯇꯝ ꯈꯔꯗꯪꯒꯤꯗꯤ ꯂꯩꯍꯜꯂꯁꯦꯗꯅ ꯉꯔꯥꯡꯇꯅꯤ ꯈꯟꯅꯕ ꯑꯩ ꯅꯥꯎꯕꯤꯗꯣ ꯐꯖꯅ ꯍꯥꯏꯅꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯈꯔ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯣ ꯃꯣꯏ ꯑꯦꯛꯖꯥꯝꯗꯤ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏꯗ ꯍꯥꯏꯗꯣꯛꯄꯅꯤꯅ ꯀꯔꯤꯅꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯂꯩꯔꯤꯕ ꯊꯥ ꯑꯃꯅꯤꯁꯤꯗ ꯇꯧꯕ ꯌꯥꯕꯗꯣ ꯈꯔ ꯇꯧꯍꯟꯁꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯗꯨꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯍꯟꯗꯅꯕ ꯇꯧꯁꯤ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯑꯩꯒꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯁꯨ ꯃꯥꯅ ꯀꯔꯤ ꯄꯥꯝꯒꯦꯗꯣ ꯐꯖꯅ ꯈꯪꯗꯣꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯃꯈꯣꯏꯁꯦ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤꯗꯃꯛ ꯐꯒꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯒ ꯇꯥꯟꯅꯔꯒ ꯇꯧꯕꯤꯁꯤ ꯃꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯑꯩꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯤ ꯖꯤꯇꯦꯟ ꯃꯆꯥ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯧꯅ ꯃꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤꯕꯗ ꯌꯥꯎꯔꯤꯕꯅꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯂꯥꯏꯕꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯊꯃꯣꯏ ꯃꯁꯛ ꯈꯪꯕꯅ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟꯗ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯁꯤꯟ ꯁꯦꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯕꯅꯤ